Akasbani Imphal, Wahengbam Rajesh na pau pajari, Ahmed Maruba pau. Handak pangtokiba Manipur Bidhan Sabagi Kendra Marigi Maraki Mikhal da Mai Paklabasing Hayeng MLA oina wasak lauragani. Mukhyamantri N. Biren Hairi, rises the Technical Expert Committee Semduna Yengsin Badigi, COVID-19 Sibagi Sang, Hantarakli. Manipur nauna COVID-19 positive over Mui Sama Marpu, Tenabagaloina, Apunba positive case, Lissing Kunmatoi Yosilakle. Laibagasta COVID-19 nabadi Parapagi Chang Sada Marpudrani Toy Dasmik Taret Mapan Yaure, Amasung, Bihar Bidhan Sabagi Mikhalda Sarkar Pari by NDA na Mai Paktuna Amuk Anna Sarkar Pairagani. Lebagasina Malengi Lyset Oriba COVID-19 gi mayokta punna amato ina lanteng nari lamdam sigi miyamna sakang naraba miyoy kaya nasu lanteng asida mai pak na bagidamag Akasbani Imphal gi ipaw gi kutangda mipung kudimang na araiba thong ahum face mask upa amaga putaruk lapna lainaba mai mid amadi kutsa toina hamdoktuna taru tanan thamnaba apil chawri Manipur gi sangnai raba saisakpa amasung sairangba hamom nabana mahaki apil da hai mayambu hamom nabana kurumjari Hauzik Pawgi oina COVID-19 gi vaccine puthoktriba maramna license asidagi ngathoknaba amata ngairaba pambaidi section baibasina oiri sarkarna license asi thingnaba honariba asigi mathakta aikhoi punamaknasu pap taminaduna license asidagi ngathoknanaba tangai phadabani yom ahum asi ngakna chatminasi aikhoi kudimangna yumdagi mapan hek torokpaga face mask soidan upsi sapon natraga hand wash sinaduna Kucha Sing Hamdoksi. Amasung, mi amaga gi marakta putaruki social distancing thamsi. Section Bahibusina Isa, Eko Nuksira Mung Manung, Amadi, Miam Bulaisan, Asidaki Kanba, Namgadoribani, Miam Mukahana Kurumjeri. Housing Mapuma Pau. Thasigi tarita pangtokiba Manipur Bidhan Sabagi Sit Marigi Maraki Mikhal Mai Paklabasing Sarvasri Ngamthang Haukip Oinam Lukoi Sing Paunam Brojen Sing Amasung Y Antas Khan Hayeng MLA oina wasak laurgani wasak lawgi thoram nungtil pung ama makhaida New Assembly Secretariat Imphal gi conference hall da pangtokani handak pangtokiba Raja Bidhan Sabha Sit Marigi Maraki Mikhal aduda Siri Ngamthang Haukin na Saitu Kendra dagi aduga Siri Oinam Lukoi Sing na Wangoi Kendra dagi Siri Paunam Brojen Sing na Wangjing Tentha dagi aduga Y Antas Khana Lilong Kendra da Mai Pakibani BJP Manipur na hari ngarang for lauktoki Bidhan Sabha Sit Marigi Maraki Mikhal da BJP na Mai Paklakpa asi miyam na Siri Nongtomam Biren Singgi leadership ta thajaba thambiri haiba takpani ngasi Imphal pangthokpa paugi mifam amada dolgi chief spokesperson Chongtham Bijoy Singh na hai masi Manipur gi miyam na Siri Biren gi sarkar asida thajabagi vote pibaga chap manai handaki Maraki Mikhal asna Congress dolbu ching amasung tamgi miyam na yadre haibadu amuk hana takle makoina tawramba Board bank politics amasung communal politics ki technique adu chanadre Congress doli luptharaba hi amagumani Siri Bijoin hai Raja sta BJP na luching ba sarkar asta punna satminariba NPP su miyamna yadre haibadu ulle man hai NPP asi chungchin ba sarkar da yawrabasu chungchin nariba adugi niti niyom sing ngang na sarpangamdaba dolni handagi kendra mangagi by election ki result asina Manipur ki prajana honorable CM Sri N Biren Singh da gi leadership da Prajamaya Thajaba Thambiri Haibagi Praman Amaneva. Manipur Prajana Siem Shapta Akui vote of confidence Pivasa Manana Akui Low Magitam Full Loidribo Handaki election results in a vote of confidence Ama Ajana Pire Mukhyamantri Nongtomam Biren Singh na hari rises the technical expert committee ama semduna yengsin badigi COVID-19 na naduna sibagi sang hantarakli Kendra ki Haksal Mantri Dr. Harshvardhan ngasi Siri Biren yauna tongan ba Raja taret ki Mukhyamantri Singha COVID-19 ki hauzik oirba phibam gi matang da video conferencing ki khutang da wa khanabada Siri Biren na haukiba tha tara asida laisat asi thengnabada piba yaba mateng pirakibagi damak Kendra sarkar bu thagarpa phongdokki Siri Biren hai laisat asi thengnabagi damak Kendra sarkar na ventilator marphudra manga oxygen concentrated machine jamri amadi D type oxygen cylinder changa handak ta pirakre
मुख्यमंत्री नाई वायरस असी थेननबा राज्य सरकार अकनब थबक पाइखली अदुमोइनमक श्रमिक रेलगाड़ी सिंग मपान लेरंबा मणिपुरी सिंग पुसिल्लकपदगी कोविड-19 पॉजिटिव ओइबगी चांग खंगेन हेंगलखी मांगनाई हौजिक फावदा राज्य असिदा कोविड की सैंपल लाख 3 की मतक टेस्ट तौकरे मसी लेबाकी ओइबा सांसतगी वांगलबनी लाइना असी संदोरप थिंगनबगीदमक राज्य सरकार ग्रासरूट लेवल द मियामबु बाप तहनबगी थौरांग पाइखपदा अकनब मियेंग चंगली श्री बीरेन हाई मसीगिदमक विलेज लेवल कमिटी सिंग सेमले मसीदा लोकल क्लब सिंग टोंगान टोंगान बलुप सिंग अमदी एनजीओ ना सिंगबा मतेंग पांगली मसीगी मपुंग ओइबा पांदमदी जन आंदोलन कैंपेन हेना मपुंग फाना पांगथोकपगा लोइनना कोविड-19 दगी ngaktoknaba chana kaung sing miamda ningtina khanganbani rims asi राज्य असिगी ख्वाइदगी चावबा अमदी मरु ओइबा हॉस्पिटल अमा ओइबना हॉस्पिटल असिदा फन हेना थादाबिनाबसु मुख्यमंत्री ना डॉक्टर हर्षवर्धन दा तक्सिनकी हॉस्पिटल असिगी दरकार लेबा मचाकसिंगी अकुपा वारोल यावबा चिठी अमा केंद्रगी हक्सेल मंत्री दा थरकलगनी हाइनसु मुख्यमंत्री ना फोंदोकी मथंग सहित पांगथोकद्रिबा रिम्स की गोल्डन जुबली सेलिब्रेशन दा सरुक याबिनरबसु श्री बीरेन डॉक्टर हर्षवर्धन दा मांगजौनना बाटोन तौकी मिफम अदुदा महाराष्ट्र उत्तराखंड मिजोराम मेघालय त्रिपुरा अमसुंग गोवागी मुख्यमंत्री सिंगसु सरुक याखी इम्फाल जिरीबाम लंबिगी इरंग थोंगदा साबा वैली ब्रिज तक्खिबा सेमजिनबगा मरी लेना सीपीआई मणिपुर स्टेट काउंसिल ना प्रधानमंत्री नरेंद्र मोदी दा मेमोरेंडम अमा पिसिंखरे मेमोरेंडम अदुदा हाई राज्य असिगी नेशनल हाईवे सेमजिनबगी थबक असी हाना बीआरओ ना पाइरंबदिगी इंग्लिश 2013 तगी नेशनल हाईवेज एंड इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड NHIDCL ना सिनखिबनी अदुबु हौजिक फावद लंबी सिंग असिगी फिवम फगलपगी मवोंग उद्री राज्य असिगी लाइफलाइन ओइरिबा नेशनल हाईवे 37 अमदी नेशनल हाईवे 2 सेंगतनबा राज्य सरकार अमदी केंद्र सरकार की मरी लेनबा मंत्रालय की पुनिंग चिंगसिनबगा लोइनना इरंग तुरेलदा बेली ब्रिज असिगी महुता अनौबा RCC थोंग अमा साबिनबसु मेमोरेंडम अदुदा हाइरी ताबिरिबा पावसी आकाशवाणी इम्फाल देगिनी मणिपुर नौना कोविड-19 पॉजिटिव ओइबा मियोई चामा मरफु थेनबगा लोइनना अपुनबा पॉजिटिव केस लिसिंग कुन समापन यांखै तरे चुरे राज्य की कोविड-19 कमन कंट्रोल रूम नंगासी नुमिदांग वारम थोकिबा चेरोल अमदाहाई नौना पॉजिटिव ओइकिबा सिंग असिगी मनुंगदा इम्फाल वेस्ट की हुंफुनिपान इम्फाल ईस्ट दगी कुंट्रा थौबाल दगी कुनिथोय बिष्णुपुर दगी 15 कांगपोकपी अमसुंग तमेंगलोंग दगी 13 यावरी हौजिक एक्टिव केस लिसिंग अहुम सुपना यांखै तरे लैरी हौकी पुंग कुनमरीदा मियोय अनि सिखिबगा लोइनना कोविड-19 पॉजिटिव ओइबा सिखिबा मिगी मसिंग चनी अनि सुरे हारिबा मतम असिदा अनाबा चामा हुंफुमरी नाबा फदुना डिस्चार्ज तोखिबगा लोइनना अपुनबा नाबा फकिबा मिगी मसिंगना लिसिंग 33 चत्रुक मरफुद्रानि पांचुरे नाबा फरपगी चांगना चादा मरफुमरी दशमिक मरी यौरे मरगसदा कोविड-19 की चना कांगलोन सिंग मियामदा निंगथिना खंगनबगीदमक लोकल कोविड अवेयरनेस कम एनफोर्समेंट कमिटी की मिफम अमंगसी सेनापति जिला के डिप्यूटी कमिश्नर की कॉन्फ्रेंस हॉल पांगथोखरे थोरमदुदा एमएलए डीडी थाइसा अमदी मकोक थोंगबा ऑफिसर के सरुक याकी राज्य पुलिस कोविड-19 की चना कांगलोन थुगाइबसिंग की मथक्ता चथबा ड्राइव तंगासी मियोई चनी यांखै निपान फागटपगा लोइना लुपा लिसिंग निफुमापन चनी मरफु ग सेनफम फाइन ओइना थिहनकी लेबाग असिगी मियामबु कोविड-19 दगी ngaktoknaba tangai fadaba chana kanon sing ngakna chatnabagi matangda प्रधानमंत्री नरेंद्र मोदी ना हौदोखिबा जन आंदोलन कैंपेन मणिपुर सु माई पाकना चथरी मियांगी लुसिंगबा अमदी सरकार की मकोक थोंगबा ऑफिशियल कयानासु कैंपेन असिबु मपुंग फानबा मियामदा tangai fadaba chana kanon sing ngakना चटनबा लेपतना अपील तौरगली गोरखा समाज समिति मोरे की वाइस प्रेसिडेंट किसान थपाना कोविड-19 की चना कांगलों ngakna चटनबा मियामदा अपील तौरी Please follow the basic COVID-19 appropriate behaviors, that is, wear a mask, especially in public places, maintain physical distancing for a minimum of 6 feet from others, and wash hands frequently and thoroughly with soap and water, or use a hand sanitizer. Let us all fight and win this battle against COVID-19 together. MP local area development fund gi makhada ngasi Bishnupur jila gi thangada solar panel sing thinkre thoromda wangang da Lok Sabha MP Dr. R.K. Ranjan hai MP local area development fund gi makhada ahanba phase gi oina raija sigi jila mangada solar panel sama humpu manga khingani jila sing adudi Bishnupur Imphal East Imphal West Thawbal amasung Churachandpur ni ngasi Bishnupur jila da leiba umanglai gi leikon mapanda manireda gi matenga lonna thangada ba solar panel sing adu khinkibani Manipur University of Culture da academic session lising ani kun mathoi da tongan by MA coursing da ming channabagi damak online gi khuthang da darkas kauri subject sing adudi dance music visual arts
Thangta, Umanglai Harauba, Sankritan, Travel Studies, Theatre and Performance Studies, English, Manipuri, Amasung Cultural Studies ni. Online da form pisin bagi aroba matamna thasigi taratret ni. Lebagas COVID-19 na abadi parapagi chang sa da marfudra di toy dasmik taret mapan yaure. Hauki bapung kunmari da anaba lising yang kay hena naba phaki. Kendra gi haksel amasung yai fe yumbal mantraloin hai lebagas COVID-19 nagi naba parapagi masing lak marfu hele active case asi hauzik apunba positive case ki sada manga dasmik taret ahum khaktamak oire. Hauzik lebagas active case lak mari lising marfudra mari satruk yang kay taret lairi. Hauki bapung kunmari da COVID ki anoba positive case lising nipu mari sani marfudra mathoi thengna bagaloina apunba positive case lak marfu taruk hele. Mantraloin hai leibak as COVID-19 dagi sibagi chang sada ama dasmik mari nipan lairi masi malenggoina khwai dagi tabat chang ni. Hauki bapung kunmai da mioi sanga tarani thoi sikhi bagaloina na sikhi ba migi apun masing lak ama lising kuntaret sanga humdra ma thoi sure. Haksel amasung yai phe yumbal mantraloin hai raija amadi union territory kuntareta active case ki masing asi lising kundagi hanthare amasung nauna positive oirapa case ki sada humdra tareti raija amadi union territory tara khaktagi oiri. Hauki bapung kurmeda Delhi da khwaidagi yamba changda anowa case lising taret sanipan kuntra Kerala da lising taruk sumnatara aduga nongsu Bangla da lising ahum sanipan markudra mathoi laki. Maragasta kendra gi haksel amasung yai fe yumbal mantri Dr. Harshvardhana raija singa COVID-19 gi hojik oiba piyong gi matangda khanabagi thabak leptana chathari. Assam da COVID-19 gi pharapagi chang sada marfudra taruk dasmik taruk mapan yaure raija du hauki bapung kunmai da COVID ki anuba case sani humdra mathoi laki raija gi haksel mantri Himanta Biswa Sarman hai hauki bapung kunmai da COVID ki sample lising kunmanga hena test toki. Akasbani Imphal gi pau tabiri. Bihar Vidhan Sabha ki Mikhal da Sarkar Pairiba National Democratic Alliance NDA na mai paktuna amuk hana Sarkar Pairagani. Sit chani nipu humdoi Labour Raija Vidhan Sabha da NDA na sit chama kun manga phangduna mapung phaba majority oire. Birodi Grants Alliance na sit chama tara phangki atei dol singa sit nipan phangki NDA da yauriba BJP na sit humudra mari aduga JDU na sit nipu humdoi Hindustani Awam Morcha amasung Vikasil Insan Party na sit mari phangki. Amarom da Grand Alliance ki RJD na sit humudra manga Congress na taramapan CPI CPM sit ani aduga CPI ML na sit tarani toy phangki. Asaduddin Awesina lusingba AIMIM na sit manga phangki LJP BSP amasung independent na sit amamam phangki. Balmiki Lok Sabha Kendra gi marki Mikhala JDU gi Mirep Sunil Kumar na mai pakle mahangna Congress ki Pravesh Kumar Mishra bu maithiba piki. Madhya Pradesh da marki Mikhal pangthok ki Raija Vidhan Sabha sit kunipan gi manungda BJP na taramapan phangki Birodhi Congress na sit mapan phangki. Inglising ani tarani pangi Raija Vidhan Sabha Mikhal sit kunipan asigi manungda Congress na kuntaret phangki bani. Masiga loina na sit chani kuntra leba Raija Vidhan Sabha da BJP gi MLA masing hana chama ga taret oirambadu haujik chama kuntaruk suduna mapung phaba majority oire. Maragas da Madhya Pradesh da Congress na handaki Maraki Mikhal aduda maithi ki bigi matang da dol gi makok thongba lusingba Kamal Nath ki yumda mipam pangthok tuna khanakre BJP gi lusingba singnasu dol asigi mipam pangthok tuna wafam kaya gi matang da khanakre. Chhattisgarh da Sarkar Paiba Congress na Marwahi Vidhan Sabha gi maraki Mikhal da mai pakle Orissa da maraki Mikhal pangthok ki ba Vidhan Sabha Kendra animakta Biju Janata Dol na mai pakre Jharkhand da sit ani gi maraki Mikhal su Sarkar Paiba chungthin ba kangbu na mai pakre Dumka Kendra da JMM na aduga Barmo Kendra na Congress na mai paki Uttar Pradesh da BJP na sit taruk aduga Samajwadi Party na sit ama phangkre Haryana gi Baroda Vidhan Sabha Kendra gi maraki Mikhal da Congress na mai pakre Gujarat ki maraki Mikhal da BJP na Birodhi Congress gi sit nipan mak laukre Nagaland da maraki Mikhal pangthok ki ba sit ani gi manungda amana Nationalist Democratic Progressive Party na aduga sit amana Independent na phangle Karnataka ki maraki Mikhal su sit animak BJP na phangkre Telangana da maraki Mikhal pangthok ki ba Dubak Vidhan Sabha Kendra su BJP na phangkre Loisilakpada COVID-19 dagi ngathoknaba face mask upa phut taruk lapna leiba khutcha amadi maimit taru taran thamba haiba achamba thong ahum asi ngakna sapinaba amuk hana ningsingjari aroibeda maruya pau amuk handak pangthokiba Manipur Vidhan Sabha gi kendra mari gi maraki Mikhal da mai paklabasing hayeng MLA oina wasak lauragani Mukhyamantri N Biren hari Raija sida Technical Expert Committee semduna yengsinbadagi COVID-19 na sibagi chang hantarakli Manipur da nauna COVID-19 positive oiba mioi chama marphu thengna baga loinana apunba positive case lising kun mathoi yoksil lagle
Leibagasta COVID-19 nabadi farapagi chang sada marfudra dithoi dasmik taret mapan yaure amasung Bihar Bidhan Sabha Mikhalda Sarkar Pairiba NDA na mai paktuna amuk anna Sarkar Pairagani. Paulo Jare.